Ministry of Textile Government of India gi Makhada Central Silk Board Resident Sericulture Research Station Imphal na Ningol Club amadi apunbagi thauna vialep Heirok khusam naraga Eco Climate Conservation Network Manipur na support tawduna sericulture gi matang de awareness program ama Heirok Part 3 Tourangbam Leikai da pangthokhre ngasi awareness program aduga Central Silk Board RSRS Imphal gi Head Scientist Sinam Subarani na haikibada sericulture gi lam asida thawai yauna thabak tawraga hena senthok leinaba hona se miyam dai khoina hiram asiga mari leinana kanaba khara pinaba lakchabani aduga miyamna thawai yaubiba asi ubada hena nungai jai masina mai pakwa thabak tawba ngamgani haibagi thajaba lei tin yoklaga mahum पुथोकनी हाइबा असि एखोई हानदगी इपाइपु हाक्तक्तगी चथदुना लाक्लिबनी मसी ngasi su yokli anoba natte masigi culture asi khanglaba uraba laklaba ngaktani adubo ekhoina ngasi lakchoriba asidi hanagi traditional oiba mawong adudagi hena develop orba technology mayam ama sizinaraga senthok lambi hena laihanba yaba maongda karam na yok sige haiba adu khangmina si haiki mahangna makhata na haiki bida tin asi yamna yok laga sel yamna fongnaba hona si masi ohinaba honabada aikoi mamutta na khangba haiba mathok tabana awareness program asi kanaba miyamna lawbiyu Central Silk Board RSRS Imphal nasu angama thakta mateng pangani haiba wafam fongdoki Central Silk Board RSRS Imphal gi scientist D K.I. Subarasna Miyam da hena mamutana Kangnaba awareness program aduga mari leinana wafam sing machak khaina sarugyakiba sing da paudam ki pangthokiba awareness program aduda sinam Subarani head scientist I K.I. Subara scientist D Central Silk Board RSRS Imphal E Premita DSO Thawal Morangthem Inungan B Secretary Ningol Club Hizam Premapati President Apunbagi Thauna Vialep Heirok na mathang sina thorom gi fombak thakta lengsin duna sargyake